अहनबद याम मरुइब अपडेट खरा थमजगे चीफ मिनिस्टर ना लमका डिस्ट्रिक्ट पीगनी हाइना रिटर्न डॉक्यूमेंट पी हाइदुना वीडियो अमद चेयरमैन जोबी काउंसिल ना हाइरिबसिगी क्लेरिफिकेशन चीफ मिनिस्टर की ऑफिस तगी पीगदबनी हाइना एटी की चीफ कोरुंगन बखुमन ना फोंगदोखरे ngarang gi ambush adu naga amadi maitai sing na thokhan khibani kuki CSO sing ukrul district ki TM ka som manakta national highway 202 da imphal dagi ukrul tamna lakpa misam gi gari sing da sathakriba ambush adu kuki CSO sing na naga amadi maitai na sathapani haina taksilakli kuki CSO working committee ukrul gi serol amana haili ngarang gi thodok adu gi matang da yumpham yawdo kuki sing da taisinaba adu yaning de kuki sing na ingtapna nungsi चानबगी वखलोंदा थाजब थमदना लेरगली हाइरी TM कासुंगी थौदोक अदु NNCN ईस्टर्न फ्लैंक लोइनब मनुंगी मुकनब अमसुंग मैतै सिंगे लुप अमना थोखन खिबनी हाइना ताइसिनलक्ती थौदोक अदुदा कुकी सिंग पुसिलकपा असि अरानबनी अमसुंग सतनब यारोइदबनी हाइना फोंदोरगली अदुगा अतोप मखाता अपडेट अमदना कुकी की थवोंग खांगबगी लिमिट हेले लेबाक अमदी मियाम कंबगी थबुक पाइखतलगनी NNCN IM उखरुल लंबी एम्बुश तौखिबा अदु कुकी मिलिटेंट सु सस्पेंशन ऑफ ऑपरेशन द याव ग्रुप ननी कुकी मिलिटेंट गा इंडियन सिक्योरिटी फोर्स का पुन्ना सदमिनरी नागा लेबाक अमसुंग मियाम कंबगी थबुक पाइखतलगनी हाइना NNCN IM ना अकनबो वफम तमलखरे पनबयाबदी एम्बुश अदु द रिटायर्ड इंडियन आर्मी पर्सनल अमा यावना तंखुन नागा मिसम अनि हातखी मियोय कयाना सोखन की अमदी गारी कयासु अकायतोय नंगहनखी चुराचानपुर की पुलिस स्टेशन की मनिंग चनबा खुमुजांबा मैतै लेकादा असिबा नुपा की हक्चांग अमा लेरमले हाइदि असिबा हक्चांग अदु ngarang ayuk pung nipan ga makhairom taba matamda manak nakpada leba miyamna thengnarakibani tungda pulis ta pau piraba matungda pulis ki kangbuna lawkhatlaba matungda masak maming khangdoknaba Churachandpur district hospital gi mirel sangda thamkhre laikhidrba mi adugi maming kaujathang samte apokpa sinka khang sate kawi Churachandpur gi Kanglap village tagini mahak overdose oiduna sibo oiramba yai haina thajanari atum oinamuk hojik phawbagi oina de miyoi adu matau karamna siram libanu haiba sapsana khangba ngamdri Churachandpur police na UD case ama sula khutkhre hairi Thadau in pina condemn tawragli ukrul district ki TM ka somda ngasi thoki ba thogdog kuki terrorist ni chingnaba singna ambush chathaduna miyoi ani hatkhiba khwaidi awang mathakta condemn tawi khudakta thidok laga chenaba sing phaba amasung logi matung ina chairak piu haina thadau in pi manipur gi joint general secretary mangau thadau na thadorokpa cherol amana phongdoragli Cherol aduna makha tana hai ngasi gi thodo aduda Naga People's Union Imphal Kawaluf amana thadorokpa cherol da kuki thadau terrorist haiba wafam sizinnarakpa si laibak thibani thodo asida thadau furuf pu chingsinna bhona biganu masigi matang da Imphal police station da su complain ama thangatkrei thadau haiba furuf asi masagi top identity history culture language amasong institution leijaba furufni thadau asi kuki nate kuki gi manung da su chande thadau gi ming sizinnaraga kuki sagali ba mani miyoi sing adu maranai sogatpani makhoina thadau furuf pu punna konsin be yaroi haina cherol aduna makha tari CM Khemchana Santi Hanjile Haiduna Choiron Londuna Legre Ukrul Lambida Tangkul Micham ambush tawduna Hatpagi Thawong condemn tawi kuki narco terrorism Manipur gi chingdasu mathi phongdorokpa hengalakle Manipur gi chief minister na Santi Hanjile Haiduna Choiron Londuna Legre haina Coordinating Committee on Manipur Integrity Kokomi gi IPR Subcommittee gi convener Fijam Samchana Thadorokpa Cherol amana phongdoragli ngasi nungtil Imphal dagi ukrul tamna chatkiba tangkul ichinaw singi gari singda kuki khulai paiba narco terrorist singna litan amadi TM ka songi marakta landa duna mishi mina thokre aduda yahon duna so open kaya nanghan khibaduna SW chinaw sang apokpa SW rimchum haw amadi Yairungam basum apokpa thuimi basum ukrul district ki khara som village makhoi ani nongmai maruna panduna punsi pikhamna khibagi thawong ase kokomina khwaidagi hakchinna condemn tawbaga loinana thokiba thogdo ase taraina logde haiki matam kayagi mamangdagi India na yoktuna thamlakpa su group ki kuki narco terrorist singna Mapung Marek Farak lamdam asigi yellow miyam dalanda bahuraki basi May 3, 2023 dagini matam adudasu lamdam asigi Miyam na India na tharakliba Central Forcing asina miyam bungak pisan bigani haina tharakba maluraga kuki narco terrorist singbu kankatlaga mitei micham miyam da oina landa hanbagi pena daba kaya laikre masina mitei singbu tampaki ngamkai Sharuk asi khakta namsen duna thamlaga kuki khulai paiba singna lambi thingduna lairakhiba chahi ani makhai hanjilaklaba matam asida tabna amuk na kuki narco terrorist singna makhoi gi occupy territory asigi strategic oiba area sing control tawba nungaina bagidamakta chingi saruk singda tangkak kaya dalanda silakpagi thogdok laikre O Navakeshwar na Govindas Konthawjamgi mathakta file tawrakpa election petition athuba matamda dispose tawnaba Supreme Court na High Court ta direction pirakre
Election Commission of India na thokpa notification gi matung ina February 28, 2022 amasung March 5, 2022 da tangak ani thokna pangthokiba taragani thoi suba Manipur Legislative Assembly gi mikhal gi ahanba phase February 28, 2022 da mikhal pangthokpada yaukhiba 26 Bishnupur Assembly constituency gi mikhal da mari leinaba returning officer na written candidate ni haiduna lauthokiba Govindas Konthawjam gi mayokta onaba Kishore na High Court of Manipur da kumja 2022 da file tawrakhiba election petition adu athuba matamda loishinaba Supreme Court na High Court direction pirakre Bishnupur East gi mikhal adu February 28, 2022 da pangthoklaba matungda March 10, 2022 da vote masing thiduna numit asida mikhal adu gi result mari leinaba returning officer na lauthokibani result adu da BJP gi miref oikiba Govindas Konthawjam na mai pakle haikibani mikhal adu da Congress ki miref amasu lamba taunakhibaga loinina Govindas Konthawjam gi mathakta High Court of Manipur da election petition file tawrakhiba petitioner O Navakishore na JDU gi miref oikibani mikhal adu gi result lauthoklaba matung April 21, 2022 da O Navakishore na petitioner oiduna High Court of Manipur da election petition number 9 of 2022 file tawkhibani petition asi return candidate oikhiba Govindas Konthawjam khaktagi mathakta file tawrakpana te mikhal asi da miref oikhiba atopa candidate amasu respondent oina yaukhi election petition asi file tawraba matungda High Court na lokholak-tuna while chathaba horakpada petition asi gi respondent number 2 oiriba Govindas Konthawjam gi maikaidagi su election petition asi gi mayokta election recrimination petition yauna mari leinaba miscellaneous case kharasu file tawrakhi High Court kumja 2022 gi April 21 da election petition asi file tawkhraba matungda court asina thengthang marfutara humdoi rakta matter asi lokhat khrabaso hojik fawbada effective hearing amata chathabidre haibaga loinina hojik leiriba assembly gi matam asina mathang chahi 2027 gi February da loiragadabani maram asina tha kharadang ngaisilaklabani na election petition asigi while chathabada infraction oiraklagani haiba wafam paladuna onaba Kishore na petitioner oiduna Supreme Court of India da High Court of Manipur Govindas Konthawjam Ningthawjam Joy Kumar hariba respondent ahungi mathakta writ petition civil number 452 of 2026 file tawrakpani O Navakeshwar apokpalai kidraba oinam angaubi ningthawkhong what number 7 na Govindas Konthawjam apokpalai kidraba ke Gozendro ningthawkhong what number 2 Ningthawjam Joy Kumar apokpalai kidraba N Manik Chan Bishnupur 1 number 4 amasung High Court of Manipur gi Registrar General gi mathakta file tawrakhiba writ petition asigi while tha asigi taraga tarukta Supreme Court of India gi Chief Justice na luchingba bench amana lokhatuna while chathakre Justice Joymala Bagchi amasung Justice Bipul M Pancholi yawba bench asina matter asi lokholakpada O Navakeshwar gi maikaida Senior Counsel and Jotendro na luchingba council sing na lepki mahakpu SS tawkhiba council singi manungda David Ahong Sangbam Ashwini Kumar Athokpam Syed Murtaja Ahmed amasung Priyasri Prailatpam Amadi Rajkumari Banjun na chingba yauki Apex Court na petitioner gi maikaida leppa council singi submission taraba matungda O Navakeshwar na Govindas Konthawjam amasung atopa respondent amagi mathakta High Court of Manipur da file tawrakhiba election petition adu athuba matamda dispose tawnaba High Court of Manipur da khangalakibani Supreme Court ki order asina hai we request the High Court to dispose of the petitioner election petition as early as possible. Panbayabadi O Navakeshwar na High Court of Manipur da file tawrakpa election petition asi the respondent ama oiriba Govindas Konthawjam asi taruklak assembly gi member oireklabani adubu mahakna kumja 2007, 2012, 2017 amasung 2022 da miref oinabagi damak file tawkhiba nomination paper ga loinana affidavit ta mahak masagi jahi nifuga mari nifuga nipan yangkhaiga humdoi amasung yangkhaiga taruk haina mention khibaga loinana Manipur University dagi mahakna BA pass tawbagi jahi su ani thokna haibadi kumja 1984 amasung 85 oina piri haibaga loinana mahaki loinabigi mingda laiba agricultural land amasung affidavit ta pandre haibana chingba charge sing tawri Marambasina Aro na mahakpu written candidate ni han lauthokiba result adu Representation of People Act 1951 gi section 101D15 amasung section 101B gi makada chanahanbiganu maki mahuta petitioner O Navakeshwar bu written candidate ni han lauthokpiu haijarakibani Donald Trump thengnanaba Spain amadi Brazil gi marakta sign tawnakhre Spain amadi Brazil gi marakta ahanba bilateral summit chathaduna US ki President Donald Trump bu amatta oina leminaduna mayok naduna thengnaminabagi pandamda ahanba oina khuyek binakre
Spain da yumfam oiba news agency amagi report ki matung ina US ki President Donald Trump na tungan balaibak sing da pirakliba safu sing asidagi amato ina lepminaduna mayoknanaba Spain gi luchingba singi maikai digi proposal thangalakiba adugi matung ina hariba agreement adu Spain amadi Brazil gi marakta khuyek pinakibani leibani gi marakta khuyek pinakiba usina hena afaba mari thamduna khuyek pinabada yauriba chana kanglon asi ngakna chaminaduna US na pirakliba safu sing asidagi ngakthoknanaba hotnabada yamna chawna kanaragani haina report asina makha tarakli amaramda Spain amadi Brazil gi marakta khuyek pinakraba matung makha tana Mexico, South Africa, Colombia amadi Uruguay gi makok thongba luchingba kaya Spain da ngasi laktuna makha tana US bu amata oina lepminaduna mayok minanaba laibak singi marakta khuyek pinaraba yana lairi haina atopa news agency amanasu report tawragli Thailand da soil favor na miyoi chatrek ka kuntra gani toina hankibada kunga humdoi sikre January January amasung April gi thaigai da Thailand sinba thungna soil fever gi laichat haudorak thuna miyoi chatrek ka kuntra gani toina hanbagi manungda miyoi kunga humdoi sikre haina laiba dugi haksel doishang na phongdorakre lenga ki deputy spokeswoman Lalida Paris Wiwata na Fongdurekiba warol amada Ministry of Public Health na sin bathungna thandorakli balaichut adu yamna kubna yengsinbaga loinana mathau taba thabak sing paikhatuna laichut asibu lakshinnaba honari haiki Burkholderia soidomalai bacterium na thoan ba laina asi laikhom lainang na maru oina thogan balaichut amani hakchang da so apan thoklaba matungda laikhom lainang natraga thaknaba isengda Tinchin na kraba tungda bacterium asina miyoybagi hakchang da laina changbang ami bacterium asina thoan ba arum laihau asi laiba adugi awang nongpok thangba saruk singda pak sanna sandurakibani Kon kanda laiba Department of Disease Control Office na masigi John da laiba mafam singda chihi asida soil fever gi case humpuga nipan reporter raki amasung miyoy ani sikhi hairi